Akasbani Imphal, Ngangbam Nganthoi na pau pajari, ahanbada maruoiba pau. Raijagi Shiksha Mantri S. Rajan haidi, Manipur da mipum khudimak lairik heihanaba amadi shiksha gi thak wangkhat hanabagi damak education sector reform taunaba kanna honari. Manipur da nauna mioi chahum ama COVID-19 positive oikhibaga loinana apunba positive oiba masing lising tara mari subna marfudara mari sure nongmada khwaidagi yamba sangda mioi taruk sikhi. COVID-19 na maram oiduna mamang thada pangthokhiba NET ki parikha thaba ngamhodaba mahiroi singi damak ngasi amu hana parikha pangthokre parikha gi phol lakliba irai numita lauthokani. Laibak asida COVID-19 na narambadagi farakpagi sangsa da marfutare 10.05 yaure haukiba pung kunmari da COVID ki anaba lising humbudra mari hena naba phakhi amasung Telangana amasung Andhra Pradesh da kan manung subadagi miyam gi mahusa gi punsida kaiba thokle. Laibak asina malem gi laisat oiriba COVID-19 gi mayokta punna amata oina lanthengnari miyamna sakhangnaraba miyo kyana su lantheng asida mai paknabagi damak Akasbani Imphal gi paugi khuthangda mipum khudingmakna araiba thawong ahum face mask uppa amaga phut taruk lapnana leibinaba mai mit amadi khutsa toina hamdoktuna tarutana na thamnaba appeal tawnarakli. Malem gi maming leiraba sahi nauriba climate activist singi manungda ama oiribi Manipur gi Lisipriya Kangujamna COVID-19 gi laisat sandorokpa thingnaba mayam puna thawong ahum asinga nga satpinaba appeal tawri. Khurumjari mayam ay climate activist Lisipriya Kangujamne mayam punamakna coronavirus tagi ngakthoknaba honarasi mayam tinba matamda foot taruk tagi tadana lapna laipiyu khutsa sengna toina hambiyu sanitizer toina sizanapiyu mask uppa sungkaw kaupiganu akoi khudimak hakchang fana nadana cheksana lersi coronavirus tagi ngakthokpa ngamgani. Hauzik mapung oiba pau Raijagi Shiksha Mantri S. Rajan hairi Manipur da mipum khudimak lairik heihanaba amadi shiksha gi thak wangkhat hanabagi damak education sector reform taunaba kanna honari. Imphal da ngasi paumisinga unaba amada mantri na hai senthok marang kaidaba imungi angangsingna private school singda mahitam luraga maduda sangba yamlaba senfam sing makhata na piba ngamdabadagi angang kaya mahitam batuklakpagi asoba maram ama oiri. Private school na wangkhalakliba makai amadi sarkar gi school sing na sitharakliba makai lairik tamba tokpa angang gi masing hengelakani. Mang na hai sarkar gi school singda mama mapa sing na masa sing bulairik tamhaningdabagi asoba maramdi sarkar gi school sang sing gi phibam phattaba amadi headmaster sing na mathong masakhang na administration tawdabadagini. Maramaduna hiramasida khanaba mityang changduna sarkar gi school sing hena fagadhanaba honaragani. Masida mama mapa sing voluntary organization amadi oja sing na mateng pangbinaba mantri na appeal tawri. Private school na sum pangklai ge government school na sum sidarai ge Manipur da drop out chhatra gi masing hengalakani. Aikoi Manipur da su mipum kudimakta education pinanabagi damakta government school se aikoi chawkhatlanba Hagatanba yamna darkar hoy government asigi tam telaba matam khara dai ha education vibhag pujaba moina education reform tawnana bai hakkanna honari government school phagalana ba honabada kendra gi MLA sing amasung Manipur gi tongan ba voluntary organization sing baza sing ekoi chawkhattaba yade haiba adugumba wakhalon da changjin minaraga ekoi thabak paikhan minasi. Manipur da nauna mioi chahum ama COVID-19 positive oikhibaga loinana apunba positive oiba masing lising tara mari subna marfudara mari sure. Raijagi COVID-19 command control room nang asinu midang wairam thokhiba serolamada hai haukiba pungkun mari da COVID ki anaba marfutaruk naba phaduna discharge tawkhibaga loinana naba phakhiba apunba masing lising tara chamapan tara manga sure naba pharakpagi sangsa da humbudara taret dasmik mari oiri. Haukiba pungkun mari da mioi taruk sikhibaga loinana laina asidagi sikhiba migi masing sama subna ahum sure. Hauzik COVID-19 gi active case lising ahum subna humbudra taruk lairi. Raija police na COVID ki SOP ngak na sataba mioi singi mathakta sathakhiba drive tangasi mioi changwa humfutaret phagat paga loinana lupa lising marfudara mathoi gi fine thihanki. Laibak asigi miyambu COVID-19 dagi ngak thoknaba Pradhan Mantri Narendra Modi na tha asigi nipanda Jana Andolan campaign haudoki. Campaign asi ningthamtha sanglakpa amadi kumai phiyonggi matam oirakpada laisat asidagi ngakthongnabagi pandamda haudokhibani. Pradhan Mantri gi campaign asibu thagatpa phongdokpaga loinana
masida saknairaba miyo kyana yausilakpaga loinana miyamda asamba niti niyom ahum khak ngakna chapinaba apil taunari. Manipurda su campaign asi mai pakna sangsili. Raijagi Tribal Affairs amasung Hills ki Mantri Bungjagin Balte na miyamda COVID-19 dagi ngakthoknaba araiba niti niyom sing ngakna satnaba apil tauri. Honorable Prime Minister Shri Narendra Modi ji has recently launched a people movement, Jan Andolan, focusing on COVID appropriate action as the nation is fighting the corona pandemic. I call upon all the people of the state, particularly in the hilly area and remote corner of the state, in support of the Prime Minister's call to follow COVID action norms. I fervently appeal to all to follow 3 golden rules in our fighting against COVID-19. Wearing of masks to be followed, face masks when you are in a public place. We should maintain at least 6 feet social distancing to keep away from corona. Always maintain face and hand hygienic. We will fight corona collectively and we shall overcome. COVID-19 laisat manungda angangsingda psychological amadi emotional support fanghanaba National Commission for Protection of Child Rights na India Co-Win Action Network ICAN ga khusam duna train tawraba counselor psychologist amadi akhang haisingi oiba network ama semle. Darkar laibasing na toll free number 1800-121-2830 da dial tawraklaga telecounseling tawba yagani haina commission gi serol mana hairi. Tabiriba pawasi akasbani Imphal dagini. Mamang thada pangthokiba National Eligibility Cum Entrance Test NET ta yawba ngamhodaba candidate singi oina ngasi parikha si amuhan na pangthokre. COVID-19 gi laisat na maram oiduna parikha thaba ngamhodaba mahiroi sing amuhan na parikha thahanaba Supreme Court na khanghalakpadagi National Testing Agency NTA na ngasi parikha si amuhan na pangthokibani. Mamang thagi 16 amadi ngasi pangthokliba NET ki parikha sigi fall tha sigi 13 ta lauthokani. Panbayay, parikha sigi damak puna candidate laktara mga lising marputara taret register tawkibagi manungda September 18 da pangthokiba parikha da puna candidate laktara mari lising kuntra taret tamak parikha thaki. Lemhauriba candidate lak ama lising humpurom ngasi parikha tharamba yai haina thajanari. NET asi undergraduate medical amadi allied program singda mingjanabagi jati thaki entrance test ni. Raja Sarkar ki Tourism Directorate na Bharat Sarkar ki Tourism Mantraloy na approve tawraba tour operator sigdang si lupa lak amamang gisel gitengbang pikre. Imphal da pangthokiba thawram amada senpham adu raja sigi tour operator tarukta tourism gi commissioner Deves Debal na yenthoki. Ukhrul jila da haying khoi loibagi thabak paksan na paikhan rakli aikhoi gi ukhrul paumi sothing simre na hai jila adu da APRI center kuntra henbana khohi puthoktuna makhoi gi asoba senda lambi ama oiri. Khoi hi da makhoi yok pasi Ukhrul jila da maru oiba life sustainable source ama oina mai pakna pangthokna pahauri. Ukhrul jila da awonem APRI center si khoida ki mai pakraba khoi yokpham ama su oi. Government service tawtrshu khoi mahi puthokraga mai pakna hingbe yai haipasi awonem APRI center ki mapu matai manau anem vashi amasung sorira vashi ke living testimony oi. Siki matangda sorira vashina ashum hai. Akhoi she 2014 da mapandagi halakpada tabak leidabana amashung darkar oibana khoi she yokpa haubani khoi yokpana akhoi gi hingbada amashung low inkhon tawbada yamna mateng pangi akhoi na asidagi talaga hingbi yai adudi khoi hi yolaga amashung khoi mapi singchu yonbi yai pugning chang na khoi yokrabadi nungai na kuina hingbi yai. District level na Samukta Bharat Campaign Committee Thawbal na sinduna drug amadi youth hingnabagi matangda nongmagi oiba miyambu bhap tahanabagi thawram ama ngasi Lilong Ngangau Bazar da pangthokre. Bharat Sarkar gi Social Justice and Empowerment Mantraloy gi makhada sathaba khongjang gi saruk ama oina pangthokpa thawram aduda State Level Coordinating Agency Manipur gi Director Dr. A. Jayanta Kumar na hai lamdam asidagi mayai kabani sagi polam sing maru phangna muthatpada civil society organization sing local club amadi imung manunggi asoba thaudang lei. Hogolagli banharol sing bumayay kabani sasindagi lapna lehenduna aphaba nagarik amamam ohenaba honabada punna thaudang lomina na basumang na haiki. Thawramduda miyamna nisadagi lapthoknaba punna wasak lominaki. Lakliba Wangjing Tentha Bidhan Sabha Kendra gi marki mikhal ga mari lenana nisa thingbagi satharakpa drive tangasi Thawbal jila gi khongjom singtha maning likai dagi khongjom police na yu amadi yu sungnaba masa kayamarum phagatle
Masak kaya ga loina na miyoy ama faraba polamsing aduga miyoy adu khongjomgi exercise ta sinakre hairi. District Health Society Kakching na sinduna nga si World Mental Health Day gi palan thoram Kakching sumnam lekai da pangthokre. Thoram adu da haksel gi lamda khang hairaba miyoy kya na wangangki. Kabi Kamal gi thabak amasung Manipuri saireng gi numit ki maramda khananai na ba amadi saireng saidin na bagi thoram amang asi Kakching khunjai lekai da pangthokre. Writers Association Kakching amasung Scheduled Caste Children Cultural Dance Academy Kakching na sinduna pangthokiba thoram adu da aiba amadi aibi kya na saruk yakhi. Akaswani Imphal dagi pauta biri. Bharat ta COVID-19 gi sample koti 8 gi mathakta test tawbaga loinana lam asida khumang chausilakli. Haukiba pung kunmari da COVID ki sample lakh 13,095 hena test tawki. Haksel Mantraloin hai sahi asigi January thada Pune da supna gi laboratory ama khaklerambadagi haujikti laboratory gi masing ningthine henget handuna test tawkiba sample masing koti 8,000 gi mathakta yaure. Mantraloy asina hai Laibak sida COVID-19 na narambadagi farakpagi sangsa da 43.9 yaure haukiba pung kunmari da COVID ki anaba 1,900 hena naba phakhi haujik laibak sida COVID-19 dagi naba farakpa migi masing 1,000,000 hele haukiba pung kunmari da COVID ki anoba case 1,000,000 supna 8 lakhi baga loinana laibak asigi active case 9,963 yaure haukiba pung kunmari da miyoi chatret kunthra nauna sikhi baga loinana haujik phawbada leina asidagi miyoi lakh ama 10,933 sikre. Tripura da COVID-19 gi anoba case 93 lakhi baga loinana positive case punna 19,759 sure. Haukiba pung kunmari da anaba samari 19 naba phaduna discharge tawki. Ngarang miyoy ama sikhi baga loinana raijadu da COVID-19 positive oiba sikhi ba migi masing 335 sure. Raijadu da haujik active case 3,318 leiri. Naba farakpagi sang na sada 43.6 ama aduga sibagi sang na sada 1.6 sino oiri. Telangana amasung Andhra Pradesh da akan banong subadagi miyamgi mahusagi punsida akaiba thokle. Telangana gi Hyderabad amadi atay mafam kaya da haukiba numinini da nong lepta na subadagi anemba mafam kaya ising thumjinkre. Hyderabad sahar phawduna cheliba musi turel gi isingi mai khudong thiba thaki mathak yauduna miyam sathok chasinda akaiba thokle. Hyderabad amadi masigi akoibada leiba maru eba reservoir singi mai pare Hyderabad sahar da red alert laukthokre. Andhra Pradesh da supung da kilometer humphudagi humbudra phawbagi sangda akan banong lenung sit pagaloinana haukiba pung kunmari da raijadugi mafam kaya da akan banong sukre. Raijadugi mafam kaya da yum kaya amangata thokhalle. District Administration singna samudra khongban da leiba miyoi sing mikup na hum singna leina ba khangankre. Orissa gi ayamba mafam da su haukiba pung kunmari da akan banong sukhi. Karnataka ki awang thangba sarukta su haukiba numinini asida nong kana sukhi. Bagalkote, Bidar, Kalburgi, Raisur, Vijayapura amasung Yadgiri da red alert laukthokre. Bhima turel imai pare amasung Kalburgi sahar gi anemba mafam kya ising thumjinkre. Maharashtra da su lagliba numinini humni asida nong kana suraba yai haina Med Department na section aba khanghankre. Bihar Vidhan Sabha gi ahan batangka ki mikhal da mathau tawgadaba security force ki miyoi sing mathau tawba hohanakre. Tangka asida raija dugi jila 13 ki Vidhan Sabha kendra humbudra mathoi gi mikhal gi vote thasigi kunipan da thadanagani. Loisilakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khusa amadi mai mit taru tanana thamba haiba asamba thawang ahum asinga ang chatpinaba amuhana ningsingjari. Aroibada maruiba pau amuhana. Raijagi Shiksha Mantri S. Rajan hairi Manipur da mipung khudimag lairik haihanaba amadi shiksha gi thak wangkhat hanabagi damak education sector reform tawnaba kana honari. Manipur da nauna miyoi chahum ama COVID-19 positive oikibaga loinana apunba positive oiba masing 13 supna 43 sure nongmada khwaidagi yamba sangda miyoi taruk sikhi. COVID-19 na maram oiduna mamang thada pangthokhiba net ki parikha thaba ngamhodaba mahiroi singi damak ngasi amuk hana parikha pangthokre. Parikha gi fall lagliba irai numita laukthokani. Leibak asida COVID-19 na narambadagi farakpagi sangsa da 43.9 yaure haukiba pung kunmari da COVID ki anaba 1,900 hena naba phakhi amasung Telangana amasung Andhra Pradesh da akan banong subadagi miyamgi mahusagi punsida kaiba thokle. Paulo Jare.